ꯀꯅꯥꯅꯣ ꯄꯥꯏꯔꯛꯏꯁꯦ ꯁꯅꯥꯊꯣꯏꯔꯣ ꯃꯥꯅꯦ ꯕꯕꯥ ꯑꯣ ꯅꯣꯏꯗ ꯑꯩꯈꯣꯏ ꯊꯥꯖ ꯂꯥꯛꯄ꯭ꯔꯣ ꯁꯅꯥꯊꯣꯏꯗꯣ ꯏꯉꯛꯉꯛꯅ ꯃꯥꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯤꯌꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯔꯝꯃꯤꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯑꯗꯣ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦ ꯑꯁ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯅꯣꯏꯗ ꯆꯠꯅꯤꯅ ꯊꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯕꯥ ꯑꯝꯇ ꯊꯝꯕꯤꯌꯨꯁꯦ ꯑꯩ ꯑꯇꯩꯗ ꯑꯝꯇ ꯄꯥꯎ ꯂꯧꯖꯔꯛꯈꯤꯒꯦ ꯍꯣꯏ ꯅꯪꯅꯅꯦ ꯑꯃꯨꯛꯇ ꯃꯥꯒ ꯀꯅꯥ ꯀꯅꯥꯒ ꯄꯨꯟꯒꯦꯗꯣ ꯈꯪꯉꯗꯤ ꯄꯥꯎ ꯂꯧꯅꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯃꯁꯥꯗꯨ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯐꯥꯎꯔꯝꯃꯤ ꯗꯥꯂꯣꯌꯥꯒ ꯗꯥꯃꯉꯥꯜꯒꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯄꯥꯎꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯦꯕꯁꯦ ꯗꯥꯃꯉꯥꯜꯁꯨ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇꯦꯅꯦ ꯊꯥꯖꯗꯣ ꯗꯥꯔꯣꯃꯦꯁ ꯍꯣꯏꯅꯒ ꯑꯃꯨꯛ ꯐꯥꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯑꯃꯨꯛꯅꯦ ꯐꯠꯇ ꯅꯨꯡꯗꯒ ꯑꯃꯨꯛ ꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯗꯥꯂꯣꯌꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯗꯥꯃꯉꯥꯜꯗ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯒꯦ ꯁꯅꯥꯊꯣꯏ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯃꯉꯥꯜ ꯐꯣꯟ ꯄꯥꯏꯈꯠꯂꯝꯗꯦ ꯑꯁ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯗꯥꯃꯉꯥꯜꯁꯨ ꯉꯁꯥꯏꯗꯤ ꯄꯥꯏꯗꯦꯕ ꯊꯥꯖꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯖꯃꯤꯅꯤꯅ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗꯅꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯃꯇꯪꯗꯤ ꯄꯤꯔꯝꯕ ꯌꯥꯏꯗꯅ ꯃꯣꯏ ꯕꯥꯁꯨꯅꯦ ꯐꯣꯟꯗꯣ ꯍꯦꯛꯇ ꯊꯝꯈꯤ ꯁꯅꯥꯊꯣꯏꯗ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅ ꯍꯪꯉꯨꯗꯅ ꯍꯣ ꯃꯥꯁꯨꯅꯦ ꯀꯅꯥ ꯀꯅꯥꯒꯤꯗ ꯂꯩꯔꯝꯕ ꯌꯥꯒꯗꯒꯦꯅꯅꯦ ꯍꯪꯉꯛꯀꯦꯅ ꯊꯝꯈ꯭ꯔꯤꯅꯤ ꯑꯁ ꯂꯨꯔꯦꯗ ꯇꯧꯗꯣꯔꯤꯁꯦ ꯁꯣꯝꯗꯅ ꯊꯥꯖꯒ ꯂꯣꯌꯥꯒ ꯗꯥꯂꯣꯌꯥ ꯀꯣꯛꯇꯨ ꯆꯤꯛꯑꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯋꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯄꯣꯊꯥꯗꯣꯏꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯌꯨꯝ ꯌꯥꯝ ꯉꯥꯎꯁꯤꯟꯅꯅꯨ ꯅꯪꯉꯣꯟꯗ ꯉꯥꯎꯁꯤꯟꯅꯗꯅ ꯀꯅꯥꯗ ꯉꯥꯎꯁꯤꯟꯅꯧ ꯍꯥꯏꯔꯤꯅꯣꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯝꯃꯣꯏꯗꯧꯕ ꯁꯝꯂꯥꯗ ꯂꯤꯠꯂꯤꯗ ꯂꯣꯌꯥꯁꯦ ꯃꯔꯥꯏꯕꯛꯇꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤꯀꯣ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯦꯡꯗꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯀꯨꯞꯁꯦ ꯁꯨꯡꯍꯧ ꯌꯩꯍꯧꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯐꯪꯉꯔꯣꯏꯀꯣ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯂꯨꯍꯣꯡꯉꯗꯤ ꯑꯗꯨꯝ ꯎꯔꯗꯕꯅꯤ ꯏꯕꯨꯡꯉꯣ ꯎꯃꯟꯗꯅꯅꯦ ꯄꯦꯜꯂꯛꯑꯗꯕꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯄꯦꯟꯗꯣꯏꯕ ꯁꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯕꯤꯔꯣꯏꯅ ꯊꯥꯖ ꯂꯣꯌꯥꯗ ꯉꯥꯊꯖꯗꯨꯅ ꯗꯥꯂꯣꯌꯥ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄꯤꯅꯨꯀꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯇꯣꯏꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛꯔꯣꯏꯗꯕꯅꯤ ꯅꯪꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯁꯨ ꯂꯣꯌꯥ ꯑꯃꯨꯛ ꯊꯥꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯊꯥꯖꯗ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯌꯥꯝ ꯄꯥꯈꯠꯂꯝꯃꯅꯤꯌꯦ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯄꯥꯕꯨꯡꯗꯣ ꯕꯤꯄꯤꯒ ꯑꯃꯨꯛ ꯋꯥꯡꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯁ ꯊꯥꯖ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯃꯤ ꯅꯪꯕꯣ ꯅꯪꯅ ꯄꯥꯈꯠꯈꯤꯕꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝꯅꯅꯦ ꯊꯦꯡꯅ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯆꯦꯜꯂꯝꯃꯅꯤꯅ ꯑꯗꯨꯝ ꯈꯪꯉꯝꯃꯗꯝ ꯂꯣꯌꯥꯅ ꯊꯥꯖꯕꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯄꯨꯁꯤꯟꯗꯨꯅ ꯁꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯌꯦꯡꯉꯨ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯁꯤꯡꯁꯦ ꯉꯁꯤꯗꯤꯅꯦ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯒꯨꯝ ꯇꯧꯏ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯉꯁꯤꯗꯤ ꯃꯣꯃꯣ ꯅꯣꯛꯂꯤꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯄꯥꯏꯕ ꯑꯃꯨꯛ ꯂꯩꯆꯤꯜꯁꯤꯅꯅꯦ ꯊꯥꯖꯕꯨ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯤꯕꯣ ꯂꯣꯌꯥꯅ ꯑꯃꯨꯛ ꯑꯄꯥꯏꯕ ꯂꯩꯆꯤꯜꯁꯤꯗꯤꯅꯦ ꯉꯥꯏꯍꯥꯛꯀꯤ ꯊꯥꯖꯕꯨ ꯀꯜꯂꯛꯆꯕꯅꯤ ꯊꯥꯖꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯊꯥꯖꯕꯨ ꯉꯥꯎꯖꯕ ꯀꯅꯥ ꯌꯦꯡꯈꯤꯅꯤꯅꯅꯦ ꯃꯥꯕꯨ ꯈꯨꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯅꯤ ꯊꯥꯖꯅ ꯗꯥꯂꯣꯌꯥ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯊꯥꯖ ꯅꯪ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯤꯌꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡꯁꯤꯗꯒꯤ ꯍꯦꯜꯂꯝꯒꯅꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯗꯣ ꯅꯪꯗꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯗꯥꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯟ ꯅꯥꯏꯗꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥꯒꯨꯝꯕꯅꯤ ꯑꯍꯧꯕꯁꯨ ꯂꯩꯇꯦ ꯑꯔꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯊꯥꯖꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯊꯥꯖꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯨꯔꯕ ꯂꯥꯏꯖꯅꯅꯦ ꯆꯥꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯨ ꯆꯥꯝꯕ ꯉꯝꯃꯔꯣꯏ ꯃꯥꯒꯤ ꯂꯥꯏꯖꯁꯦ ꯑꯃꯨꯛ ꯄꯜꯂꯛꯑꯦ ꯑꯩꯗꯤ ꯑꯗꯨꯏ ꯂꯥꯏꯖꯗꯣ ꯄꯟꯕ ꯅꯠꯇꯦꯍꯦ ꯗꯥꯂꯣꯌꯥ ꯅꯣꯏ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯣ ꯉꯁꯥꯏꯅ ꯃꯉꯥꯜꯅ ꯄꯤꯈ꯭ꯔꯦ ꯏꯃꯥꯒ ꯊꯥꯗꯣꯏꯒꯗꯤꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯍꯧꯔꯤꯌꯦ ꯑꯩꯈꯣꯏ ꯃꯉꯥꯜꯁꯨ ꯏꯕꯥꯅꯤꯒꯤꯗꯃꯛ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯃꯉꯥꯜ ꯍꯥꯏꯔꯒ ꯑꯩꯁꯦ ꯁꯅꯥꯊꯣꯏꯗ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯃꯥ ꯉꯁꯥꯏ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯈꯜꯂꯝꯃꯅꯤꯌꯦ ꯍꯣꯏꯅꯦ ꯃꯉꯥꯜ ꯏꯕꯥꯅꯤꯁꯨ ꯃꯣꯏꯗ ꯀꯧꯕꯅꯤ ꯑꯗꯨꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦ ꯇꯧꯔꯤꯁꯦ
Thaja mapukningda khanjarami. Taloyasu kauboire. Aikoi sanase ibanigidamakta khanbada waraba chanidana. Thaja phone hangaga Sanathoida call tawrami. Adabu busy lerami. Sanathoi Thajada call tawraklami. Ipa pakhatna. Hello, Thaja, na hauji kaida lege? Ai hauji damangal hoida lei. Taloya ibani chil. Sanathoi harauna. Kaino, asengmairu nang hairisia. Hey, yam thajadi. Kaigino ba aduga kemta hairakta ba. As wari yam sangi ai kona fazana lirage ba. Kaino, asengmaira ba. Nueni gise yam thajadi manga chamane haba. Nupi nang ko nang ayam wahan bagi nang papuzani nang. Oh, ai lanjari isagi iralgi phangphang thokpa phangjari. Ado akhoi baba hoido phone tawrapur nangonda. Tawri ngasai baba do yam saubra pakhatbra amodi tawba male. Ado kamai tawrino ba. Ai kona wari silirage ba. Ado nangna pakhatanaba khara thembiu ko. Hoi tawjage nanaina fanaba sinjarage. Somdana Jaminiga ibohalgasu laitadana lerami. Khangaudana phone gi ring lakpaduda kari hairakadabano yam dangtaknana ibohalna. Hello. Baba, ai Sanathoi ne. Ima amta pahenbiro. Ibohal phone do Jamini da pirami loudspeaker thai. Hello, Sana, kari pau leire. Ima, Thajado hajita phone tawrami. Ado mado kai tawrage ne he sasat hayu ne. Ima, hayeng pau haidopala aniba. Ima hoi pakhat pidanaba ne. Hayo na Thajana hairakpani. Hauji kaisu pakhatlurano ko Ima. Karino ne he? Kaino, Sana nangna hairisibu chumabra ba? Nate, kai waidano, kharano nupaduna mo. Kani lamdagino ba? As, adudi hairakti Ima. Nupado budi singzangmairomdagini. Loya kaubani. Mi budi yam phabani Ima. Ngaiko ne he? Nangi paksi soidre ko. Soidre. Ima hoi pakhatlamani na masu wajabani. Onthokpanida aigi chanupise onthokna sumangau thikreda ko. Karomdagi kamaina haitiba ko. Asi hairaga phone thamlami ibohalna. Hai, hojik madugi matam nati. Pumnamakse mama nangna senabu watpadagi thokliba ngaktani. Karinoda moi babasu hek aibaga ne aingonda tainaranu. Leisabi double pharabi mabu aina sum question senadana leiba yabro. Yarise, thokradina. Hojik kari upai lei hayeng pau haidokpa lakpa ngaiba tabani. Asi hairaga makhoi ani wakal wabadi khara farami. Nongalaga loya amadi Thaja loya gi yumda laklami mangal su yawi. Thaja ibemhalda makok khumduna khoirami. Yare. Mangalna baba hoi pau haidokpa chakhraba. Ngasai ni chakhrabani lakpula ani. Bema thadoi nanamase imungda pusila ohai. Inama lao changase. Asi haiduna harau pusinbirai. Ka manungda Thadoiga Thajaga wari sanarami. Inamasa masagam phajai. Akhoi tamose nupi khanbadi am haibajani he. Thaja ikai nungsiyana na momonok jerami. Thajana nangi mingdo kai haibano. Thadoi haibani nama. Oh, Thadoi. Daloya na haifet haikre. Ado nangdi noi tamoga yamna khetnaba male. Ha, kai noi nama. Nangdine noi tamoga chahi yamna gap leinaba male ba. Nangbo kari tamige. Inama DM Arts dane 3rd semester thakre. Oh, adudi noi tamoga yamna hanare ko. Yam halle. Aduna tamona su yamna nuna tawbi nama. Tanjadu da loya su sanglaklammi. Aham. Thadoina. Oh, chacharage aham haga tawbirano. Thadoi tumina Thajada chirol tawrami. Aikoi tamoga wari sanawro ko. Asi hairaga thoki loyana. Ai, masi angangsi yengone he. Thaja, nang nungaitaba kaisu yaudabra. Thaja, nang aikoi yumse nungaitabra. Nungai. Thadoi se wangang sangang yam nungsi. Ingaw bane. Ado, nang nungaitrasu hairoba ko. Aidi nungaitaba kaisu laiti daloya. Asumna haidokpa chatluba ahalsingdusu halaklami. Hanbire edana kari hainarage. Ibemhalna hairakpa wani. Mangina mapadu wari sanaba nungai. Leibak macha taini he. Ha, misang sangga leiba imung mali. Adabu luribadine. Aikhoiga yek thoknaramli basine. As, yek ni haiba. Adudi kamai tawne.
ꯑꯗꯨꯅꯤꯅꯦ ꯃꯈꯣꯏꯕꯨ ꯍꯥꯟꯅꯒ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯌꯦꯛꯅꯤ ꯀꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯃꯣꯏꯕꯥ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯦ ꯅꯨꯄꯤ ꯃꯆꯥꯗ ꯍꯣꯔꯦꯟ ꯊꯤꯟꯕꯤꯔꯛꯎ ꯁꯤꯅꯤꯗꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯑꯗꯨꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯋꯥ ꯈꯪꯉꯤ ꯉꯥꯡꯅ ꯁꯛꯅꯕ ꯅꯨꯡꯉꯥꯏꯅꯤꯍꯦ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯂꯥꯛꯈ꯭ꯔꯕꯔꯣ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯧꯊꯣꯔꯛꯈꯤ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯅꯝꯃꯗꯣ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯂꯥꯛꯏ ꯈꯣꯏꯔꯝꯕ ꯂꯥꯎ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥ ꯌꯦꯛꯁꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯤꯕꯅꯣ ꯃꯣꯏꯕꯨ ꯀꯩ ꯌꯨꯝꯅꯣ ꯍꯤꯖꯝ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯤ ꯃꯉꯥꯡꯅꯤꯅ ꯊꯣꯛꯅꯔꯦꯗꯅ ꯈꯪꯗꯦ ꯆꯦꯜꯂꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯅꯁꯨ ꯄꯥꯝꯃꯦꯅ ꯄꯨꯔꯛꯑꯕꯅꯤꯅ ꯌꯦꯛꯊꯣꯛꯅꯩ ꯍꯥꯏꯗꯨꯅꯅꯦ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯊꯕꯥꯟ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯉꯒꯅꯦ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯣꯌꯥꯒ ꯊꯥꯖꯒꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃ ꯔꯣꯃꯦꯁꯀ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯣꯄꯟ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯈꯔ ꯁꯣꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯈꯔꯁꯨ ꯂꯩꯅꯔꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯍꯥꯟ ꯊꯥꯖꯗꯣ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ ꯐꯪꯗꯧ ꯃꯥꯟꯗꯦꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯍꯦꯟ ꯇꯥꯔꯦꯅ ꯑꯗꯨꯏ ꯁꯔꯨꯛ ꯐꯥꯔꯁ ꯍꯦꯟ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯍꯟꯗꯛꯇꯤꯅꯦ ꯐꯨꯗꯤꯗ ꯃꯥꯡꯖꯧ ꯆꯣꯡꯕ ꯀꯥꯟꯅꯔꯣꯏꯀꯣ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯇꯧꯁꯤ ꯔꯣꯃꯦꯁꯇꯤ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯒꯤ ꯂꯃꯟꯗꯤ ꯁꯤꯡꯈꯤꯅꯤ ꯂꯣꯌꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯐꯤꯂꯝꯒꯤ ꯕꯦꯠ ꯌꯥꯝ ꯃꯥꯜꯂꯦꯀꯣ ꯇꯣꯛꯑꯣ ꯊꯥꯖꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯂꯝꯃꯤ ꯁꯤ ꯌꯥꯝ ꯊꯤꯅ ꯍꯣꯠ ꯇꯥꯕꯅꯤ ꯁꯤ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯣꯕ ꯅꯝꯕꯔ ꯀꯩꯀꯥꯅꯦ ꯂꯣꯏ ꯂꯧꯔꯛꯑꯕꯅꯤ ꯔꯣꯃꯦꯁ ꯃꯃꯥꯟꯅꯕꯗꯨꯅ ꯎꯠꯂꯛꯏꯕ ꯐꯣꯇꯣꯗꯨ ꯌꯦꯡꯉꯒ ꯋꯥ ꯁꯤꯗꯤ ꯌꯥꯏꯅꯦ ꯁꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯔꯣꯃꯦꯁꯅ ꯐꯣꯇꯣꯗꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯎꯕꯗꯨꯗ ꯅꯣꯛꯇꯨꯅ ꯑꯗꯨꯅꯦꯕ ꯌꯥꯕꯅꯦꯕ ꯅꯪꯅ ꯍꯥꯏꯕꯗꯁꯨ ꯌꯥꯔꯛꯀꯗꯕ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯒ ꯃꯥꯒꯤ ꯍꯤꯔꯣ ꯁꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇꯗꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯑꯦ ꯑꯗꯣ ꯏꯇꯥꯎ ꯊꯥꯖꯅ ꯊꯥꯖ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯊꯥꯖꯁꯨ ꯍꯤꯔꯣ ꯁꯥꯕꯗꯨꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯊꯣꯛꯄ ꯂꯥꯏꯁꯤꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁ ꯈꯔꯗꯤ ꯄꯤꯌꯨꯗꯅ ꯔꯣꯃꯦꯁ ꯃꯃꯥꯟꯅꯕꯗꯨꯗ ꯌꯦꯡꯉꯛꯑꯒ ꯀꯩꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯑꯃꯨꯛ ꯃꯦꯂꯩ ꯂꯥꯡꯈꯠꯂꯛꯏꯗꯨꯅ ꯑꯩꯒꯤꯗ ꯍꯥꯟꯅ ꯁꯤꯜꯂꯣ ꯑꯇꯩꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯈꯟꯅꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯖꯒꯤ ꯃꯄꯥ ꯏꯕꯣꯍꯜꯒ ꯃꯃꯥ ꯖꯃꯤꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯃꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇꯅꯦ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅꯅꯤ ꯃꯁꯤꯗꯅꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯀꯔꯝ ꯍꯥꯏꯅꯁꯨ ꯈꯜꯂꯣꯏꯗꯣꯏꯅꯣ ꯃꯣꯏ ꯕꯕꯥ ꯑꯩꯅꯁꯨ ꯅꯍꯥꯟꯅ ꯍꯥꯏꯔꯤꯅꯦꯕ ꯀꯨꯊꯤ ꯌꯦꯡꯉꯨꯕꯗ ꯀꯨꯞꯅꯁꯨ ꯍꯥꯏꯔꯛꯈ꯭ꯔꯕ ꯅꯨꯄꯥ ꯊꯤꯕ ꯆꯦꯛꯁꯤꯜꯂꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯣꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯦꯕ ꯍꯣꯏꯅꯦꯍꯦ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯄꯨ ꯂꯨꯍꯣꯡꯗꯅ ꯊꯝꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯤꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯅꯦ ꯅꯤꯡꯗꯣꯝ ꯄꯣꯝꯗꯨꯅ ꯂꯩꯕ ꯀꯥꯟꯅꯔꯣꯏꯀꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅꯅꯦ ꯀꯩ ꯇꯧꯒꯦ ꯌꯥꯒꯦꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯣꯏꯕꯥ ꯉꯥꯏꯈꯣꯗ ꯃꯃꯥ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯟꯕꯁꯤꯅ ꯅꯪꯕꯨ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯅꯤꯕꯅꯤ ꯅꯪꯕꯣ ꯂꯥꯏꯅ ꯈꯟꯗꯣꯛꯎꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯏꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯉꯥꯏꯁꯦꯜ ꯑꯣꯏꯕꯗ ꯅꯣꯞꯀꯗꯕ ꯏꯃꯨꯡ ꯅꯠꯇꯦꯗꯅ ꯈꯔ ꯐꯅꯁꯨ ꯈꯟꯗꯣꯛꯎ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯎꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯇꯣꯝꯕꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯑꯒ ꯆꯦꯁꯤ ꯄꯤꯔꯝꯃꯤ ꯍꯥꯏ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯋꯥꯠ 50 lakhs ꯇꯣꯝꯕꯗ ꯄꯤꯔꯝꯃꯦ ꯍꯥꯏꯔꯤꯔꯣ ꯇꯣꯝꯕꯗꯤ ꯂꯣꯌꯥ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯅꯦꯖꯔꯗꯨꯁꯨ ꯏꯟꯅꯔꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯝꯃꯤꯔꯥ ꯇꯣꯝꯕꯅ ꯑꯧ ꯁꯥꯔ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯑꯒ ꯃꯦꯅꯦꯖꯔꯗ ꯄꯤꯌꯣꯅ ꯄꯤꯔꯝꯕꯅꯤ ꯂꯣꯌꯥꯅ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯥ ꯐꯖꯅꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯔ ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗ ꯂꯩꯔꯝꯒꯅꯤ ꯌꯦꯡꯕ ꯌꯥꯅꯤꯅ ꯑꯗꯨꯗꯤ ꯃꯦꯅꯦꯖꯔꯗꯨꯅ ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗ ꯂꯩꯔꯝꯒꯅꯤ ꯁꯥꯔ ꯌꯦꯡꯕ ꯌꯥꯒꯅꯤ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯅꯣ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯑꯣ ꯍꯥꯏꯌꯨ
ꯃꯈꯣꯏꯁꯤꯡꯗꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯝꯃꯤ꯫ ꯂꯣꯌꯥꯁꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯦꯅꯦꯖꯔꯅ "ꯁꯥꯔ, ꯃꯁꯛ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯣ?" ꯂꯣꯌꯥꯅ "ꯑꯁ, ꯑꯝꯇ ꯈꯪꯗꯦꯅꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯣꯇꯣ ꯀꯥꯞꯄꯒ ꯊꯝꯃꯨ." ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯁꯨ ꯗꯤꯃꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯂꯣꯌꯥꯅ "ꯃꯌꯥꯝꯗ ꯄꯥꯈꯠꯇꯅꯕ ꯅꯪꯅ ꯈꯔ ꯐꯖꯅ ꯍꯥꯏꯌꯨ. ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯌꯦꯅ ꯍꯥꯏꯔꯝꯃꯨ. ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ." ꯃꯦꯅꯦꯖꯔꯗꯨꯅ "ꯑꯣꯍꯣꯏ ꯁꯥꯔ." ꯇꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯂꯩꯐꯝ ꯍꯪꯗꯨꯅ ꯂꯣꯌꯥ ꯍꯥꯏꯐꯦꯠ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ "ꯉꯥꯏꯈꯣ, ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯍꯪꯉꯗꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯅꯦꯖꯔꯗꯨ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯖ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛ ꯆꯪꯉꯛꯇꯨꯅ "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯗꯥ ꯂꯣꯌꯥꯕꯨ ꯉꯁꯤ ꯂꯥꯛꯈꯤꯕ꯭ꯔꯣ?" ꯃꯦꯅꯦꯖꯔꯗꯨ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯂꯥꯏꯖꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ꯫ ꯂꯥꯏꯖꯅ "ꯀꯩꯅꯣꯅꯦ, ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯣ? ꯍꯦ, ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ, ꯗꯥ ꯂꯣꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ?" ꯃꯦꯅꯦꯖꯔꯗꯨꯅ "ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ?" ꯂꯥꯏꯖ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯦꯖꯔꯅ "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯒꯥꯔꯤ ꯌꯦꯡꯕꯤꯒꯗꯕ ꯑꯣꯏꯔꯕ꯭ꯔꯣ? ꯌꯥꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯜꯁꯃꯦꯟ ꯁ꯭ꯇꯥꯐ ꯑꯃꯗ ꯑꯃꯨꯛ "ꯁꯟꯖꯣꯏ, ꯁꯟꯖꯣꯏ." ꯁꯟꯖꯣꯏ ꯄ꯭ꯔꯛ ꯆꯪꯂꯛꯇꯨꯅ "ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ?" "ꯅꯣꯏ ꯃꯦꯗꯥꯝꯁꯦ ꯒꯥꯔꯤ ꯑꯅꯧꯕ ꯌꯦꯡꯅꯤꯡ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯒꯤ ꯁꯣꯔꯨꯝ ꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯜꯂꯣ." "ꯌꯥꯅꯤ ꯃꯦꯗꯥꯝ. ꯃꯆꯥꯔꯣ ꯑꯆꯧꯕꯔꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ." ꯂꯥꯏꯖꯅ "ꯑꯩ ꯒꯥꯔꯤ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ. ꯗꯥ ꯂꯣꯌꯥ ꯎꯅꯕ ꯂꯥꯛꯄꯅꯦ. ꯒꯥꯔꯤꯗꯤ ꯅꯍꯥꯟꯅ ꯂꯩꯖꯈ꯭ꯔꯦ." ꯃꯦꯅꯦꯖꯔꯅ "ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯀꯩꯅꯣꯅꯦ, ꯂꯥꯛꯑꯝꯃꯒ ꯍꯧꯖꯤꯛꯇ ꯆꯠꯈꯤꯗ ꯉꯥꯏꯔꯤ. ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ." ꯂꯥꯏꯖꯅ "ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ." "ꯌꯥꯅꯤ, ꯍꯪꯕꯤꯌꯨ." "ꯊꯕꯛ ꯈꯔ ꯀꯧꯈꯤꯕꯗꯣ, ꯑꯗꯨꯗꯣ ꯆꯪꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯦꯀꯥꯎꯟꯠꯁꯀꯤ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯈꯤꯕꯗꯣ." ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯗꯥ ꯂꯣꯌꯥ ꯁꯤꯗ ꯂꯥꯛꯈ꯭ꯔꯕꯣ? ꯗꯥ ꯊꯣꯏꯕ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯊꯥꯖ ꯑꯣꯏꯔꯝꯕꯗꯒꯤ ꯏꯉꯛꯉꯛꯏ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯈꯨꯝꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯦꯅꯦꯖꯔꯅ "ꯂꯥꯛꯈ꯭ꯔꯕꯅꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ." ꯊꯥꯖꯁꯨ ꯑꯣꯟꯊꯣꯛꯄꯗ ꯂꯥꯏꯖ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯅꯠꯇ꯭ꯔꯣ? ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ?" ꯂꯥꯏꯖꯅ "ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯪꯗꯤ?" "ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯪꯗꯤ ꯒꯥꯔꯤ ꯌꯦꯡꯕ ꯂꯥꯛꯏꯔꯣ?" ꯃꯕꯨꯛꯅꯤꯡꯗꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ ꯁꯤꯅ ꯑꯃꯨꯛ? ꯈꯪꯅꯤꯅ ꯉꯁꯤꯗꯤ꯫ ꯂꯥꯏꯖꯅ "ꯅꯠꯇꯦ, ꯃꯤ ꯎꯅꯕ ꯂꯥꯛꯑꯝꯕꯅꯦ." ꯊꯥꯖꯅ "ꯑꯣ." ꯃꯦꯅꯦꯖꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯗꯥ ꯊꯣꯏꯕ, ꯗꯥ ꯂꯣꯌꯥ ꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯒꯥꯔꯤꯗꯤ ꯂꯩꯍꯧꯋꯤ ꯃꯄꯥꯟꯗ." ꯃꯦꯅꯦꯖꯔꯗꯨꯅ "ꯑꯧ, ꯂꯥꯛꯈ꯭ꯔꯕꯅꯦ. ꯔꯨꯝꯗ ꯂꯩꯔꯝꯅꯤ. ꯑꯗꯨꯝ ꯆꯪꯉꯨ." ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯁꯨ ꯆꯠꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯣꯌꯥꯅ "ꯊꯥꯖ, ꯅꯪ ꯂꯥꯛꯑꯕꯣ?" ꯊꯥꯖ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯆꯠꯂꯨꯔꯁꯦ, ꯌꯥꯔꯕꯣ?" ꯂꯣꯌꯥ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯂꯣꯌꯥꯅ "ꯆꯠꯂꯨꯔꯁꯦ. ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯦ." ꯂꯥꯏꯖ ꯌꯥꯝ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝ ꯁꯥꯎꯅ ꯃꯦꯅꯦꯖꯔꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯝꯃꯤ꯫ ꯂꯣꯌꯥꯅ "ꯂꯥꯏꯖ, ꯅꯪꯒꯤ ꯊꯕꯛꯀꯤ ꯍꯥꯏꯕꯗꯣ ꯊꯣꯏꯕꯒ ꯇꯥꯟꯅꯔꯣ. ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." ꯃꯦꯅꯦꯖꯔꯗꯨꯅ "ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯁꯥꯔ? ꯀꯩ ꯊꯕꯛꯀꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯣꯌꯥꯅ "ꯑꯦꯀꯥꯎꯟꯠꯁꯀꯤ ꯁ꯭ꯇꯥꯐ ꯂꯧꯕꯩꯗꯨꯅꯤ." ꯃꯦꯅꯦꯖꯔꯗꯨꯅ ꯑꯃꯨꯛ "ꯀꯩꯅꯣ ꯁꯥꯔ, ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯐꯥꯔꯁꯠ ꯀꯝ ꯐꯥꯔꯁꯠ ꯁꯔꯚꯅꯦ ꯍꯥꯏꯗꯥꯏꯅꯦ?" ꯂꯣꯌꯥꯅ "ꯀꯥꯎꯏꯅꯦ. ꯁꯣꯔꯤ, ꯂꯥꯏꯖ, ꯅꯪ ꯁꯥꯎꯔꯅꯨ. ꯃꯊꯪ ꯚꯦꯀꯦꯟ ꯂꯥꯛꯄꯗ ꯍꯥꯏꯔꯛꯑꯒꯦꯅꯦꯀꯣ." "ꯉꯔꯥꯡ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦ. ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯊꯨꯔꯦ. ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." "ꯊꯣꯏꯕ, ꯑꯩ ꯃꯤꯇꯤꯡ ꯅꯪꯅꯕ ꯑꯗꯨꯝ ꯂꯥꯛꯀꯦꯀꯣ." "ꯍꯣꯏ ꯁꯥꯔ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯦꯅꯦꯖꯔꯗꯨꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖꯒ ꯂꯣꯌꯥꯒ ꯐꯥꯁꯠ ꯐꯨꯗ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯆꯥꯄꯣꯠ ꯆꯥꯅ "ꯀꯩꯗꯧꯕꯩꯅꯣꯕ ꯃꯥꯅ ꯑꯗꯨꯝ ꯂꯥꯛꯏꯗꯣ?" "ꯑꯁ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ?" "ꯑꯗꯣ ꯗꯥ ꯂꯣꯌꯥ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ." "ꯀꯩꯝ ꯇꯧꯗꯦꯗ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ." "ꯑꯩꯅ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯆꯤꯡꯉ ꯄꯨꯔꯛꯄꯩ ꯑꯣꯏꯔꯝꯅꯤꯅꯦ, ꯂꯥꯏꯖ ꯂꯥꯛꯏꯉꯥꯏꯗꯨꯗ."
चलो है आदा नंग सिदीबा थाजना अइना सोमदने इ कारिबा कइदबैनो मान ऑफिस तक आलैतन चका चका लाइदुबो अदो अइना खंब्रामनि नंगबो माना लाकबो खंगमरय माना दलो यादने थबक हमनबा मयाम हाइरिदो अइ तहौदि खनब्रो अस थाजा अदो हापरोय हाइख्रदुदी ngarang nupa macha ama lai haidudi nangbo ai lakpagi haijinai oramne as thaja ai dinang se kamai tawne yamna su nungsiri saudana ka su tawri ibema luhongdawra si phawba thajadribo thaja hajita da momonok chara aga thajai aduisu o ai su haina dabagi ne laite hayalini thoibada nang lakpado tan yam charaba adum thoklai ni khangbra nangi makhon tabadai thajana असेंग बेराइसे फागी की टाइप यारद्रो चापोसे लौखिसिरो खरगा यारनी चसिलो नसादो फनबा लुहोंबगी पोलोय शेपदा फजनबा सोमदना लाइजा मागी कादा फिरोल होंदोतुना मथंदा प्रोप्रोक चाक नमुरुम सोंदना लई अहिबो मोगी थबक तो तौद्रदी याददौना लेना लेते काइना खुमंदना खंगनिदना खंगनिबा मा कयाम फजबा नुपानो डिमांड का सारदन मचिंदा मोरुम सोलमी लाइजा सावबगी ngमखै लेरमदे चबयुंग न फमदुना वाखल खंदुना लेरमी आइबो नुपागा अमता फंगदबदौना लाइजा ममिता लोयाना थाजा मखसमदुना पुखिबदु हंजिना अदुम उदुना लेरे अदुगा मुसु कावने सॉरी लाइजा नंग सावरनु मथंग बेकेल लेबदा हाइरागेको ngarang nupa ama lami mado kitang thure thaba ma chalo ki ko kona mu thengras wai si hanjin ta duna leirami loya ga thajaga uduna ta leiri magi mamita laija fuk hagotli nisel mamang da fami masa mathanda tarang ama da munna yingjai